33 AR 𝗦𝗓𝗡𝗡𝗚 Battalion Assam Rifle Sinduna Nomagi Oiba Free Medical Camp Ama Pangthokre ngasi mayang Imphal AC gi manung chanda leiba 𝗦𝗓𝗡𝗗𝗡 Community Hall da ayuki pung 10 dagi nungthil pung 3 fawba pangthokiba medical camp aduda anakpada leiba miyamna medical camp aduda sarugyaki loinina hidak langthak singsu yenthoki panba yai hauzik manipur gi oiriba fiba masida manung hanjinba jaga singda ana laengi lamda khudong chadaba aduki matik thengnariba sing asi kharada oirabasu koknaba camp asina kanaba piki 33 AR 𝗦𝗓𝗡𝗡𝗡𝗚 Battalion Assam Rifle Sinduna Nomagi Oiba Free Medical Camp Ama Pangthokre ngasi mayang Imphal AC gi manung chanda leiba 𝗦𝗓𝗡𝗏 Community Hall da ayuki pung 10 dagi nungthil pung 3 fawba pangthokiba medical camp aduda anakpada leiba miyamna medical camp aduda sarugyaki loinina hidak langthak singsu yenthoki panba yai hauzik manipur gi oiriba fiba masida manung hanjinba jaga singda ana laengi lamda khudong chadaba aduki matik thengnariba sing asi kharada oirabasu koknaba camp asina kanaba piki